Hajj Satliba Maitai Pangal Singna Lamdam Ase Athubada Tangdu Laitaba Hanjilaknaba Dua Tawbada Yaubiyu Haina MPCC ki President Amasong Hanagi Chief Minister Okram Ibobi na appeal tarukle Wafam Asinga se Birde Candidate International Airport ta Hajj Sakadaba Sing Lamthabagi Thorumda Mahakna Phongdokibane Director of Minority Affairs K Makhada Manipur State Hajj Committee na Sinduna ngase Lamdam Asida Leibiba Maitai Pangal Sing Hajj Kidamak Imphal Thadok Lamdai Aduda Mahana Makhatana Hai Ningsing Bathok Traba Matamdagi Lamdam Asida Leminaraklaba Maitai Pangal Singna Chatkadoriba Khongchat Ase Mapuna Chanbiduna Aswai Angam Amata Thokan Bidaba Oishano Maitai Pangal Ichil Inau Sing Asida Lamdam Asida Athubada Tangdu Laitaba Hanjinaba Amade Mausagi Pibam Aduda Kundan Minariba Furup Sing Ase Nungsi Chanana Leminanaba Dua Tawbada Yaubiyo Khongchat Asidagi Halaklaba Matungda so Furup Masel Nungsi Chanana Amato Oina Hingminanaba Honaminasi Haina so Mahana Makhatana appeal tarukle Sahi ani hena sahi hena Manipur state chengnariba awa ana mayam puna makse mapuna sanbidana thuna nungsi sanana hanagi dumai tawdana santi thuna hanjanba oihanbiu haidana ada dua tawda yaubiu haidana akoi appeal tawjaba lakpani akoi karimta kano tawba ngamjabnati akoi sumna ada satliba isinau singse Masidida Kogi Saitagi, Karimta Awa Anata Handana Mapuna, Karimta Kudong Tiba to under Mapugi Toram, Mapung Pana, Bangtok Biba, Wibu Aduga, Amuhalaktana Koishida Nusi Sanana, Laminadra Manipur se, Sakotpa Manipurama Wainanaba, Yamna Nungsi Sanana Leva, Manipurama Wainanaba Hona Minasi Haidana, Apilsi Tawjami.